still we Meitei are now became minority, and narco terrorists who are coming from outside country, they are becoming the powerful, and they have lots of money they earned through narco terrorism. Go back! Manipur ki tongan mambafam singda Assam Rifles na kuki militant singda fong na mating pangbagi mayokta amadi torvung Banglada kuki gi mongfam oiba yaroi haiduna ngasi Manipur gi mafam ayambada pak sana wakan mi fam pre Kurai Salantong Laikai, Soibam Laikai, Kongba, Lanintau Awangba, Amadi Singzamay Singamaka, the Suwakan Mi Fam Famki, Kurai Soibam Laikai, the Famki Wakan Mi Fam Adugamari Ledena, Citizen Club ki President, Mahendra Naurem Nahai, Kuki militant Singna Maitei Fruta Landaduna Michamagaya, Hatkibata Natana, Yumkai, Maina Tumna Tadokuna, Manghalaba Fawa, India Lengakna Tumina Yinguna Lesson Kibatong Asimak, Manipur Miamna Tamoy Sokna Nuaitaba Fawi Haki. Assam Rifles ki Kambuna kuki militant singda fong na mating pangba amadi Meitei nupi angang singda khut tharakpaga loinena lambi thatuna state force sing satok sasin tawada apanba piduna lakli loinena thokliba irang asigi nakal anida leptuna sangdai nabagi mahuta nakal amata da leptuna achan mirai naijuna Meitei furupu khunai asidagi muthatnaba honarapa thawong ase Manipur miyamna condemn tawi haina phongdoki Assam Rifles na kuki militant singda mating pangbagi thabak chathare khanglaba India government amadi Manipur lengana civil war laktungai athuba matamda Assam Rifles Manipur dagi lokthokho haiki Manipur da center dagi lakliba military force khuding makse ama mahaidragaju Assam Rifles na tawriba akogi maikai ani gi lanjang jira nakan amatangi oiba mityeng da tawriba mowong jira yaningde haibagi maram duda akoi makat mi phamchi phamjabani makoina tawriba chathariba nahangi mowong duda ju akoi ga moiga mayok narakpa matam da ju makoina jat ki spray sijinarakpa electric current hajalakpa adugumba mowong matong mayam do achakumati moina akoi ga side amatagi mityeng yengi ba mowong je akoi mama oibe koina sungya ya janingde haiba wafam jira yamna yaningde condemn tawi Assam Rifles je athuba matam da koi Manipur dagi lokthokro koi pamjadre Assam Rifles je moigi yongle mi leije koi pamdre adugi ju mathakta akoina amarom dana torbung area je akoi gi maitai gi lamni torbung area ji da karigumba makoina nampu sasanda makoi gi mi je phum bata tarabadi akoina adu sungya ya banga moi Nakal Amaromda Kurai Salantong Community Hall the Pangtokiba Wakan Mi Fam Aduda Saruk Yakiba Kurai Nandabam Leikai Nupi Lufki Treasurer Mongzam Pratimana Fongdorakpada Assam Rifles ki Kambuna Tokliba Irang Asida Nakal Amatagi Yengduna Tabak Torpa Asi Yaningde Torvung Vanglagi Mafam Amatada Kuki Militant Singi Mongfam Oiba Yaroi Karigumba Namfuda Mongfam Oinaba Silaklabadi Maduda Tolakpa Afafatagi Tekchak Manipur Lengak na Pugada Bani Haiki Loinena Hozik Rims Samadi Jenims ki Mokta Ladiba Kuki Miyoi Singi Asiba Haksang Kana Amatana Puba Yaroi, Tiva Kangdana Ladiba Amadi, Kuki militant Singna Hatok Pikraba Miyoi Singa, Sinagada Bani Haina Fongdoki. Akoigi maran karimta leitaba adagidi lan matam da susatna daba adum laba mapa macha ani khak yum na tuming ei kanda kuki militant singna yam tamthiba mong da hatkiba yum thangnaba amatsu moya humse am tamthina halmado madugi damak yam nungai taba phongdokpaga loinana citizens club amadi peace committee ga iroinana akoigi ngasi gi dharna se koi sinjabani aduga iroinana aina ngasi media gi thongda haijaning madi hanaki changaiba innocent oiba maitai singi mathakta Myanmar dagi haijalakpa kuki militant singna yam tamthiba mongda loijing loya da leiraba adum laba ekhogi yum kaya mai thakiba satra satri kaya ma minungsi heitana hatkiba Chuchampur da matamdu da tholakkiba nurse tamba doctor tamba kaya ma da torture tawkiba yamna makal mathel kaya gi torture tawraba sida state government am the central government na tumin relation by se akoi thamoi songna nuai taba akoi phongdok chei loina na nahan gi miam gi oiba yamna chamba leli am chatpa haidi khongchat am chatpa kanda security force singna Assam Rifles singna electric current Thazan ba tamthina nupi sing the ot pa nei ba yauna lathi charge tawgi ba do taseng na madu condemn tawi
Assam Rifles na nupi singda chotakiba thawong yaningte haiduna ngase langtabal khopung maira paibi amadi chajing apunba maira paibi luf anina sinduna wakat mifam ama ngase lilong thong makhongda famkre mifam aduda saruk yakibi langtabal kabui khungi member Chandani kabuina phongdokibada tangdu leitana leiba pamdaba mioi kanasu leite hauzik thongliba irang asi central amadi state lengakna athubada warashin puraktuna ingtappa amadi furuk khudingna nungsinana leiba yanaba mafom ama ohenbiu haina appeal tarakle मियोय बसे शांति पामदा कनासु लेरमो हैना से खनजै अदुगा जी चथरा इबा थोंग सिंगसे अखोय की मरुओइना इंडिया की सरकार पाइबिरिबा नरेंद्र मोदी जी अमदी अमित शाह अदुगा अखोय की मणिपुर की अखोय की आशा अमगा लोइना मिहुत पोइना थागर खरबा अखोय की सेम पाबुंग बेरेन मफा मफम खुदिंग मकी हजिक सरकार से पाइरिबा खुदिंग मकी मफम दा खंगन जनिंग बदि अथुबा मतमदा मणिपुर से अमुक्तदी इंथबा अमदी जाति खुदिमंग नुसिनना हिमिनबा याबा मफम अमा ओइहनबिनबा सिनबिउ हाइबसे मणिपुर प्रजा खुदिंगमक असमसि पामजरी Singzamai Yaskul gi apunma maira paibi lupna senduna hauzik thoglibe irang asiga bari leinana warashin purakpagi mahuta nakal amatagi oiba thavak tawduna lan hena sauthokna ba honariba Assam Rifles lawthoku haiduna ngasi Singzamai singa mathakta famkre wakat mifam aduda saruk yakibi ningombam achobina hai Manipurda leriba Assam Rifles na sanglaba matam asi Manipurda khundariba maitei singamayukta thavak tawduna lakle lamdam asida irang ama hek thokpada maitei da atamnana onsinduna otneibagi thavak chathari makoina tawningba tawbada central amadi state government na yengduna leiri अखोइना पांबदि मणिपुरी असम नापल लखफियो मखोइना पांब खुदिमोचे अखोइ इमा इबिना कनागुमदा पांदे मुना तौबा मयादु अखोइ लोन उइ लोन खान मैतै इमा इबना खुलाई पाइबते मसा तंजन त होले जबंगाते अखोइना अखोइ खुलाई पाइबे कमा जाति लगरे मैतै हेबा जाति से लेखाने तुम माहन बगी अंक तो अखोइ जान नुवाइ जते मैतै जाति फुल हमदन यंबा कुकी पर यां वांग था वांग खमदो ngasi aboina asala pal manipur la to makhoi ji pra manipur ta to haina ko ima ibin singduna aigi ingkolda no khoi asiba pumya roi na khoi ingkolda pumujo asiba pumbam da pumujo haiba iho amagalonya na chatpa matamda Assam Rifles na ima ibin singduna da makhoi na tokhiba makhoi na tokpa dozer electric current thajandana spray ke kapsindana ima ibin singduna phojong jing masu I odana massage soram na nuaitana hospitalize tawra kan moi leiba aduguma makhoi ki thomonggo khoi yaningde kuki singa maitaiga kanglopani ki warne na moi na khalleba madu nateba asi tamu posidi India government ka kuki terrorist singa sokma lane ba madu India government na khambi ga dabane ba madu khanda na kanglup ani ki war oina makhoi na una bhona bibdo tokbiganu ekoi maitai heba jati sajik chaba jati nate kuki terrorist kana ga manara kan da maitai heba jati su uthan na ba Manipur su na torgi haidana mona tawle thawongche ekoi yaningde athuba matamda Kongbadagi irilgi maira paibi signasu nongthomam leikaida achoba wakan mifam ama famduna Manipurdagi narco terrorism muthatlo Manipurdagi Assam Rifles lawtho NRC mapung fana chatna halu haiba kholaw kaya lawke long live Manipur long live Manipur tin kuki singi cho tin kuki singi cho Manipur long live Manipur narco terrorism ki thawo tin kuki singi cho tin kuki singi cho kudakta kuki singi cho kudakta kuki singi cho kudakta Assam Rifles ke mayokta sangsilakliba khongjang asigi sarukama oina kai sampat konjang hazari laikai Kuyathong amasung thangmaibangi ima singna ngasi lambi thingbagi khongjang changsinkre kai sampat konjang hazari laikai da pangtokpa khongjang aduda maira paibigi president takelamam ongbi memngowin hai yalhongai digi leraklaba maitei singi matakta kuki singna atamnana landarakpada AR na mating pangliba si yaningde maitei gi puari ga sagon naduna laklaba torbung banglada kuki singi asiba haksang fumgani haina thawram tori
थोरीबा असिदा मणिपुर की इमा सिंगना थिंगनबा चंगसिनबदा लाठी चार्ज तौरकपा बाफवेयर द इलेक्ट्रिक करंट थाजनदुना इमा सिंगबु ओट नैखिबा यानिंगदे हाइरी लमदम असिदगी असम राफस अथुबा मतमदा थोखिगदबनी हाइरी येलहोंगैदगी जोरचानपुर ओइरो दगी मोरे ओइरो लेनिबा एनि मफम पुनमक्ता मैतै हाइबा फुरुपसे अतमना अखोई मई थादना मफम मरांग खंगबिदा मीसे हेक्ता कोइता थांदना मीसे ngaudana चेंदना तौरिबा मयामसे मसे अखोई मणिपुर सिदा ममांगदगी लेरकिबा असम राइफलना ममांगदा थोखरे कंगलादा लेरबा मतमदा मोनोरमा कनाना मागी पुंसी पिखमना हंगी असम राइफलनी मतमदने मतमदुगी इमाइबेन मणिपुर की मैरा पाइबी हाइरगा ऑल मणिपुर की मैरा पाइबी हाइबसे नुपी मयामसिना अदुकी मतिग इसंग थोंना मदुगी मायोक्तुदा सट्टिबनी अदुगा मदुदा तानगिबदुसु अखोई इमा इबेन मणिपुर की मैतै इमा इबेन मयामदुना तानगिबनी अदुगा ngaraang nahan makta thokiba kautada mayumda tumdana lejaba mibu isiktuoga asai nongmai nakaba lan ni mayung na bagi mihata halog nongmai nakaba halom aduna taba thang na mapong bakut kakatana iuna ingsange mi mo busanga hatpa dong hatpa che akoi punama mama oibi punama na akoi yajaningde नाकल अमरोंदा थांगमैबन थिंगेल लेकाई मेरा पाइबी सेक्रेटरी कोंग्रा लाटपम श्यामा देवीन हाई मैटे सिंगी मरु ओइबा मफम अमा ओइरिबा टर्बुंग बंगलादा कुकी सिंगी असिबा हक्सांग फुमनबा होनबदा यामलबा इमा सिंगना चंगसिनदुना थिंगनबा होनकिबा थवोंगदा असम राफसना इमा सिंगदा खुद थाकिबा यानिंगदबा असि उटपा ओइनंगसि एआर गी मथक्ता कर्फ्यू थमलिबा असि मपुंग फाना सोगटपा ओइना मिफम असि फमलिबनी हारी Oi, the Bangang the Lava, who peace in Sina, Moncoina Mugi Moncamoini, and Migi Hisori and Noiba, Gorpungas data, Wairang Camero, Song Leva, Adukumba, Gorpungas, the Moncoina, Moncoini, a Siva Mayambo, Matuda Symmetry or in a Haina, Lapa, Do, Adugi, protest of Moncoya Sangala from the Pamatuda, a point of Pagi, Ima, and Sinsina, a point of protest of Taubayano, Haina Ting, Sangba Matamduda, Moncoya, Samurai Pan Haiba, Mel. Tada basingduna mangkhoi jut tada bagi ka tuin ya sar do uthok ba oina mama khoida maitei nupi singchida mangkhoi na net ba kau ba khu ba sai ba to haida ba mayam illegal mayam ma sathari ba ase asigi dang ta khoi ya ning te hai ba gi dang ta si ba na ba ma ta khang na ngasi jong thorei ba ni Imphal East District की खुराई सिंगांगबम लेकाई अमदी खुराई साजोर लेकाई की अपुनबा मैरा पाइबी सिंगनसो खुराई सिंगांगबम लेकाई द वाकन मी फम की तोंगान बलेंगक लेबे यारोई अपुनबा सक्तम थुगाइबे यारोई अमदी तोरवुंगी थौदोक यानिंगदे हाइना थाबा प्ले कार्ड सिंग पाइबगा लोइनेना खोलाव कया सु लाउकी तोरबुंगी थोंगदा कोइना कछु लेत्रबा इमाई बेल सिंगदुबु कंट्रोल तौनबो होनबा मतमदा केमिकल वार सिजनखिबा इलेक्ट्रिक शॉक नचिंगबा सिजनखिबा अदुना मनों वरगा असो अपन मयाम अमा नंगहनखिबा अदुगा कछु लेत्रबा टेक्नोपलदना मी चामा खक्तंगना प्रोटेस्ट तौरगा फम्मेबा मुखिगी नुपि सिंगदुबदि तथोपा ngamdrगा सोमदा मी लिसिंगदुबदि असिगुमा खुनाई नतबा पांबा यसे सिजनरगा तथोपा कोइना ngasi फोंगोक्सरी मीडियागी थोंगदा Cosmopolitan Youth Club Wangkai gi mera pai bi singna lai haraupam lampa community hall da wakan mi fang kre wakan mi fang adu da mera pai bi amana Manipur da Assam Rifles na tori ba thong singbu yamna kana yaning da ba phungdoki torvung bangla da haukiba August manga da ima event sing da Assam Rifles na sat ki ba lisaput taning da ba phungdoki yaning da ba phungdoki wakan mi fam da saru yakiba singna Manipur da gi Assam Rifles lawthu haiba kholau lawki Central Force dagi lakwa Assam Rifles singna aikoi gi ima event sing da khut thawa phau yaung na chatharagli ba thaudo asi da pen da bagi akoi na akan bomong ninda tawjabagi aduguma ba dhana amani masi aikoi na yariba makai mari leina ba sing da haijaning badi makoi gi manaba mijeng na yengba ngamdraba Assam Rifles sing Manipur ima gi leimai dagi amuktang di maram damda adi magi mafam chaba Manipur gi mapanda halan bikro haiba si haijaninge go back Assam Rifles go back Manipur da shanti Manipur da shanti Manipur da shanti Paugi marak thanna ten break amatang lomina se Diabetes ka loina na hinglibu sing tha amagi manungda fahanba ngamle
khong hamba nungai tabasu numit mangani gi manungda fahan bangamle piles haibadi nungsang na basu chama da chama fahan bangamle cholesterol wangba numit kunida normal oina lehen bangamle bp wangbasu thama gi manungda normal da lehen bangamle umnamak natural oiba anoba hidak makal singna lying jabani hakchang da sokadaba side effect amata leite makhatana hidak chabagi mathau su tararoi akopa moral gidamak ngasi maglengsin birau diabetes hospital Jennings Road near Punjab National Bank Porompat break ki matungda mayam bataram na ukchari Coordinating Committee on Manipur Integrity COCOMI ngasi Manipur da thok leba irang asida Central Lengak na yengsinbina ba India ke Prime Minister Narendra Modi da memorandum ama pisankre ngasi COCOMI ge spokesperson Khuraisam Athauba yauna mi kangbu amana pisin kiba memorandum atuda suspension of operation da leiba Mirai Bakta ki lakpa kuki zomi ki luchingba yauna kadar pumnamak akaknaba mafam amada punna thamba natraga Myanmar halankinaba loinana irang asida haktengnana yawba foreigner sing India ki territory wangmada tanthokinaba wafam thamki Manipur ki territorial integrity amadi administration system da kaihanba yaroi masi karaklabadi Manipur da lariba furup macha mayam asi leimai asidagi mutkiba yabaki chingnaba lei hainaso memorandum aduda palli loinana National Register of Citizens ki best year asi 1951 ohenduna ningchina chana handuna illegal immigrants sing masak khangdokadabani hari COCOMI na hawkiba July 18 da puruf kodingmak yauna miyangi achoba khongjat ama chatuna lawkiba warep sing Chinkuki narco terrorism asi Manipur daki mapung fana muthatuna hauzik leiriba irang asi athubada loshinba tokhaiba lengak ama leihandaba NRC mapung fana chatna hanba amadi Manipur Legislative Assembly ki mifam kauduna Manipur bu kannaba warep loba nachingba wafam sing thamki Today, COCOMI has submitted representation to the Prime Minister of India through his office, and this letter is a representation of the resolutions adopted in the mass rally against Chinkuki narco-terrorism held on 29th of July 2023 at Imphal, organized by COCOMI. And three very critical resolutions adopted by as per the popular demand of the people was to end the present conflict. Foreign illegal immigrants, Chinkuki narco-terrorism must be totally exterminated from the state of Manipur. People of Manipur adopted a resolve to, stand against any sort of separate administrative arrangement in Manipur. Kuki militant singna tha ahum helaba kangnuf ki lan asing asiso makhatana Vishnupur district da chathari ngarang dagi district asiki tera khongsang bi amadi khudek pi maningda nongmai amadi bom ki attack kaya tawraki asum ahing nuthil naidana irang asi kansilak pamaramna khudek pi gi tidim road ta khun sangliba ima singna leiba mafam ase ihang hangba maramna leiba amadi ehing lekpada yamna kiningai oirakle yumda leiba mi foba imung sanglaga hatpa kaya satharakpa ubadagi ima singna borada nung handuna akoibada pareng thamduna ngaksanaba thorang sing paikhali khudek pigi ima amana haikibada kuki singna nongmai kapada mafam ase yorakpa maramna khara section leitaba yadabana aikoina thorang ase paikhatpani haiki Khudekpi nara paibi ki sanga se koi ki sorong mapan nakna leibanina kuki gi nongmai sing yorok pa na singba leibanina koi na sidai sidan ahing nongya koi lek pasida tang sapa kadra haidana koi na bora da lebakra hanjaraga koi si je semjabani koi isa katang athok jagadra haidana Manipur da hauzik thogliba irang asigi matang dang asi nungthil Congress ki President Mallikarjun Kharge Parliament Party ki Chairperson Sonia Gandhi amadi MP Rahul Gandhi na Manipur dagi lakpa Congress ki luchingpa kaya ga unaduna wa khanakre Parliament Complex ta leiba Congress Parliamentary Party ki office unaba aduda Manipur ki hanagi Chief Minister Eramba loinena Congress Legislature Party ki luchingba Okram Ibobi Singh MPCC ki President MLA K Mega Sandra Deputy CLP Leader MLA K Ranjit amadi MPCC ki Treasurer MLA TS Lokeshwar Singh su saruyaki ngasigi unabadu da Congress Party ki General Secretary KC Venugopal su yauki ningsing bayai Manipur da thokliba irang asigi matang da Congress Party asina state asida mahausa ki punsida hanjilakna ba Prime Minister Narendra Modi bu Parliament laktuna wang nganglarana ba demand tawduna laklibani
District Health Society Imphal Eastna Sinduna Kuman Lampak Youth Hostel de Lanzil Laktuna Lariba Amadi Miron Bi Khuding Magna immunization vaccine kaptuna Horakliba Angang Singbu Tinjang Kaizangdana Lainaba intensified mission Indradanus 5.0 ngasi Hodokre Thoram Aduda Imphal East ki DC Commandant Dainana Chief Guest Thangzam Rajan Singhna Guest of Honor Amadi Imphal East ki Chief Medical Officer Dr. Longzam Indirana President Oina Saruyake Pangtokiba Thoramadu DC Commandant Dainana Fongtokibada Ministry of Health and Family Welfare Intensified Mission Indradanus 5.0 gi Makada Lamdamasida Leriba Nauriba Angang Amade Miron Bimama Singda immunization vaccine asi amata chithadana Kapthok Naba Pandamda program asi Sinbani Haki program asiki Makada Jay Manga Fobgi Manungda Leba Angang Amade Miron Bimama listing Nimfuda vaccine asi Kapthok Naba Pandam Thamli Hari Intensified Mission Indradanush 5.0 asi Ministry of Health and Family Welfare ki makhada initiative asi Ministry Lakochabani hariba program asi ki makhada unvaccinated oiriba group sing amasung partially vaccinated oiba amadi pregnant mothers sing da hangadoriba vaccination asi ki akoi full immunization ensure to bodani Manipur ki oina Jennings ta launch to wiraba matungda Imphal East district ki oina su relief camp relief hostel da hangzariba special relief camp for pregnant mothers and lactating women asigi came as the Imphal East district in Sunasi launched the micro plan the Yauriba 40,000 muki under 0 to 5 years as well as pregnant mother asi and magi thangmam to vaccination batam chana kapi ba habagi targets ni asida koi marili na healthcare workers sing asa anganwadi worker na chingba pumna magna ni hachang yauna hariba mission asibu successful in the batobiu habasi thank you Zero Development Organization ZDO na Thadropa Cherol Amada Haukiba August ki Tang Amada Department of Personnel and Administrative Reforms Government of Manipur na Thokiba Order Amagi Matung Inna Ziribam District Police ki SP Maharamam Pradesh Singh ase ikang khangawdana hauzik thokli beirang marak asida Ziribam dagi transfer tawrakiba asibu Zero Development Organization ZDO Amade tongan ba Ziribam ki CSO Mairapaibi Singh na Mari Lenaba Authority da transfer order kakpinaba Amade SP Maharamam Pradesh Singh State Tawinaba Media ki Thongda Haizakrabasu ngasi fawa thabakta ontok piraktaba asi Ziribam ki miyabu Thausabidaba Amade miyagi wakat tabidabani haina Cherol Asina Pale Lenga ki tasin usinadaba thawong asigi mayokda Ziri Development Organization ZDO na August ki tang tareki numidang pung nipan dagi horaga Ziribam District ta pung kunmari ki General Strike kaukre General Strike manungda lining laishon ana ayek amade essential amasung emergency service ka mari lenaba singdi komthokani hari Manipur da Ladiba class 9 ki 12 ki Mahiroi Singh Lakliba August Tara Sagosen Numita ki Mapung Fana class Horagani Haina Education SK Director L Nandakumar na Cherol Ama Thokre ngasi Directorate of Education School Manipur Director na Thokpa Serol Amada Haukiba July ahum dagi class 1 dagi 8 forward class Hokrabani adubu class 9 dagi 10 forward Hobagi Kudong Chadaba Khara Leibana August Tara dagi Haunaba Thorang Loire Education Department ki Makha Dalaiba Zonal Education Officer Singda class Haunaba Mathau Taba Thavak Singh Ying Sinaba Order Thokre Manipur da Lariba Apunbe School Listing Amaga Chani Kunmapan gi Manungda School Kunipan di Housing Relief ki Tangai Fadabat Laibana class Haubada Housing Maki Oina Yaroi Haina Cherol Asina Hari All Manipur Muslim Development Committee AMMDC Moirangna Vishnupur District Kwakta Kumanda Hangliba Relief Camp ta Ladiba Mui Singh da Chana Thaknaba Polam Singh Mateng Pangkre Makha Tana Su Pangkigani Haina Luf Asigi President Pusam Said Ahmad na Fungdorakli Cherol Asina Hai Lamdam Asida Amatana Communal Oiba Maira Sukhatnaba Honabigano, Manipurgi Apunbagi Saktam Tugainaba Honarakpa Singi Mayokta, AMMDC Amadi Maite Panghalna Leple, Lamdamasida Nusi Sanana Leminari Bakangluf Amatana, Masagi Furuki Wakalonda, Ipa Ipu Singda Tambira Ba Lam Machet Amata Kaihanaba, Manglan Mangbirakano, Khanongpok Asia gi Leivak Singda Jay Ani Henani Thopan Ba, Ning Tambalebak Oirami Habasi, Malemgi Miam na Kangnaraba Wafamni, Manipurgi Singkong Singyagi Ahangba Lamhangda Leramba Singna, Kuneki Mui Kara Season Naraga Asing Bat Tanjada Maralaitaba Mui Singda Nomai Kapa, Hadbatupa Yumkai Kayamai Targa Kukilen Tangani Habasi. Fudita Mangzong Song Batagani, Togliba Lana Sada India Lengak, State Asigi Mapi Mapa Sina, Kangsin Usinadana Labor Tarabadi, Jay Ani Henbagi
puari mangkibaga loinena yokhok lan thoklak loi haningai leite haujek thokliba lan asi mayum bakai thadokuna lanjanari ba sing masa masagi mayumda hanhanba lengak na hona biu haiki sing gina pongi mayada leijariba gum lanna tabasinga asing bagi tanja lauraga asi hatraba mifata singna asi hatraba parma masa sing di mateng lauraga asi jumai thaba mi hatpa tupat uwase on man to muslim samiti bagi tagi jam highly condemn to koina yam bathidana asi liktya muhammad sarai koina tujariba maibel amasung dharma puna lairaba asigi liktya muhammad sida la piri sina petokpiu ko mamang da so pa liktya da su pijari matung da su ko pija kigani ko nang angam bi thakta asi timale ba tanami tawta asi tumbasa basangdana asi sanggiliba asi club organization right organization with singsi sigal tukari leibage aibado ko sem pudimata wala pa ti sinjari August mga thangza numita Zirivam VDF Guardian Association na nauna transfer lakadoriba SP bu pangthokiba press meet ado BDF singa karigumba amata tanaramdana pangthokibani BDF Welfare Association ki President O December amadi General Secretary Al Santazid anina tawkibani haina sengdorakli Zirivam Police Station da pangthokiba paugi mifam aduda saruk yaraduna President O December amadi General Secretary Al Santazid anina hai Miyangi yaifana ba haiduna pangthokiba paugi mifam aduna miyangi wakalon laukitaba aduna miyamna sawani lamdam asigi CSO amadi miyamna hauzik leiriba SP bu chatkidana ba hotna ringai charakta Zirivangi miyangi apambagi wangmada thabak tawrubagi damak VDF Welfare Association Zirivamna nungaitaba fungdurakli Zirivam VDF Guardian Association na thokiba press meet aduda nauna transfer lakiba SP bu okpogi press meet adu Zirivam da leiriba VDF miyamda hangalamba amadi taklamba tawdana Zirivam VDF Association ki President O December amadi General Secretary L Santajit Singh aikoi anina sinduna Guardian Association da thugan kiba press note ni Zirivam gi cheso singna hojik Zirivam da leiriba SP bu tatki danabagi ngangna ringai cheraksida luraba Zirivam gi association asibu khantha hodana thokiba press note ni madugi dama President amadi General Secretary ko anina soikri haidana mayamda singh August 3 asi National Handloom Day haina lebaki Atai state singda pangtokpagum Manipur da so Directorate of Handlooms and Textile na sinduna Mapanlak suba handloom gi numit pangtokre loinana fisavi nimfuna saruk yagataba Training for Human Resource Bank su hodokre Imphal West District gi manung chenba Lamboi Khongnangkong AZMC gi hall da pangtokiba mapan suba National Handloom Day aduda Handloom and Textile Director K Lamli Kamai Joint Director E Zitant Assistant Director TS Awan Simre General Manager MHSDC amadi TH Basantana thoiba mitung akhanaba mitung amadi thoramapu oina saruyake athoiba mitung oikiba Ken Lamli Kamaina hai haukiba kumzali singani taramanga gi August 3 tagi numit asi pangthoktuna leibak asida leiriba fisabi sing sentok hengat hanaba honabani kumzali singani kunitoi da COVID-19 gi laichotna lomi sinmi kaya awaban nanglaba matamda e-commerce website da fisabi singna saba fi marang kaina yonke Simpan basi turu de lakchabani bara maduna lambasi akoina bisalusa chapata lakchabana bamali bisalusa si la se nama koi lamdi am safarpa jaga oi basi hauki ba matam thai mangda koina 2015 da 16 ki matam da manipur da polum si purakko matam da bisalusa ki koi helung ki center da helung lamda kut sana hai ba yo da sai kuni makda mangja ba legira hadana hai bi khana mena ba matam maduda paibi ramba koi honorable minister na haibir ma khang अकोई मनपुर की हिंदू खुदी मना सिद्ध सदन लेबा नबदित की जगह अमदा नबदित ता सही तराय मांदा सर हुमतम नबदित की जगह अदो किसानसा कियोम की साबसना ना मना का साधन लेरमे है अद होजे की मतम ता नबदित सकर तमदा होजे के हेदुम की कियोम की भी साब में दबक से होजे नबदित तम त लेकरे अद नबदित लेरी बसरी होजे की पौड़ ना त साबा पौड़ क्लस्टर वे लेकरे अदुना होजे की हेदुम की दबक होजे नबदित तम त लेकरे है जना मसी वेस्ट बंगाल की रेजिडेंट ऑफिस Commissioner Office Basic report
Manipur ki Chief Minister and Brain Singh Naluchingba tha tara taret suraba BJP ki chungsin na balengak asidagi Kuki People's Alliance KPA na hokiba nomaizing numita pali balengak ase Mahi Yandre Haidino Governor Anusuya Wike da GT ama thadana mokhogi support lautokre KPA ki President Tongmang Haukip na khujek piba city aduda KPA na Manipur lengak tagi mokhogi oiba support lautokle maram asina khangalakle Panba yai Manipur Assembly ki member Hongfu Lebe ki manungda KPA ki legislature ani yauri makoi adudi Kangpopi district ki cycle AC dagi Kimnyo Hawkif Hangsing amadi Churchanpur district ki Singat Assembly dagi Sinlunthang ni makoi animak hawkiba inkumza lisangani kunito ki Mars ta pangthokiba State Assembly polls da mai paktuna MLA oina khankibani State Assembly polls aduda VCP na seat kuntrani toida chauna mai paktuna lengak semkibani Manipur da hawkiba May 3 dagi thokiba irang aduda Kukizo MLA tarana tokhaiba administration ki davi taliba asida haiba MLA ani asisu yauri KPA na VCP dagi thokrabasu Chief Minister Birena Luching balengak asina MLA nimfut tare ki support fangduna majority oiri May 3 da Kuki Singna Maite gi mathakta haurakiba kangluf ki lan asigi matangda malemgi miyamda achumba maram khangannaba haukiba thangsa numita Karnataka gi Bangalore da Freedom Park da wakan mi fam ama yamna ingna chikna pangthokre Mari lainaba authority ki ayaba yauraga Karnataka Maite Association ki May 3 da Kuki Singna Maite gi mathakta haurakiba kangluf ki lan asigi matangda malemgi miyamda achumba maram khanghannaba marakthana Matangda malengi miyamda achumba maram khangannaba haukiba thangza numita Karnataka ge Bangalore da Freedom Park da wakal mifam ama yamna ingna chingna pangthokre mari lenaba authority ga ayaba yauraga Karnataka Maite Association KMA na sinduna pangthokiba wakal mifam adu da mahairoi sing professional sing amade Manipur amasung Karnataka gi masakna ba miyo kaya yawba punna miyo lising amaromna saryaki Wakan mi famadu da wangang kiba miyoy kaya na Manipur da narco-terrorism amadi Myanmar dagi naron da jangsi lakba miyoy singna Manipur amadi India gi security da pirak liba singna ba kaya gi matang da pongdok na ki Kalup masal gi marakta hanagumna nushi chanana leiminna ba yaba fibam hanjil hanaba violence ki thawong sing lep tuna wari sanaba gi mathau taba so pongdok na ki Wakan mi famadu da COCOMI gi maru oiba thaupu ba khara so saruya ki COCOMI gi spokesperson KH Athobana thokliba irang ase Kuki Singna haurakibagi matangda marik chumna paudam ki The people of Manipur will not fall back until and unless the entire syndicate group of the Jin Kuki narco-terrorist groups that existed in Manipur be uprooted completely. And therefore, we stand firm with our position that all narco-terrorist activities
and people related with in narco-terrorism has to be uprooted from the soil of Manipur. And today we gathered here in Bangalore to extend our solidarity to the people of Manipur who are fighting for our existence, for our future, for the future of Manipur. We wanted our Manipur to be there. Let anybody comes and reside, let them stay there. But our territory cannot be broken. That's the only thing which we wanted. We never told anyone to go back. They have been keep on telling that might they call us refugees, might they call us illegal immigrants. They don't understand what is illegal immigrants. Malim ki kaitel da lupa crore mangaga lak marifumari rom oigataba loan thinkraba mayai kaba chinjak sing chaliba tha sigi mari amadi mangada Assam Rifles ki kangbu singna Chandel district ki track junction amadi Khulmulen khundagi fagat pangamkre mayai kaba chinjak sing adu da malim ki kaitel da lupa crore mangaga lak Kuntranipan oigataba heroin kilogram taraga gram chatruk nifunithoi loinena lupa lak yankai taruk lomgi oigataba poppy kilogram nipanga gram chani homfu khau amadagi fangbaga loinena makhong ani panba gari ama so fagali hari fagatlaba polem sing adu makha taba thavak sing lokhatnaba Chokpi Karong police station da sinakre Bharat Raksha Manch Assam branch ke maike dege mioi tarukna saba team amana Assam ki governor ga unaduna India ki prime minister amadi home minister gi mafamda demand taret yaba memorandum ama khosina kre Bharat Raksha Manch ke Hitesh Dev Sharma Sujit Pathak Duizen Botakur Usam Deepak Khemamayum Dilefa amadi Vidyadhar Deka gi kangbuna pisin kiba memorandum aduda Pankiba demand singdi Manipur da NRC athubada chana hanba mitop changlakpa thingnaba Manipur amadi Myanmar ani gi ngamkhai athubada fencing tobiba narco terrorism bu maru fangna manghanba haiba asini masigi masakta Manipur gi chingi lamsingda mayai kaba chincha ki thariba ase Maru fangna manghanba Manipur gi yalhomi oidiba maitei furupungakpi senbibagi guarantee piba amadi makhal khudigi khudong chaba sing piba Manipur gi chingi lamda khundariba kuki singbo army thazanduna kupna thizinba asina chingba su yauri memorandum pisillaba tungda luf asina sinduna Guwahati da leiba Dispur Press Club da press meet amasu pangthoki national media amadi local media singda Bharat Raksha Manch ki Kshatriya Sangathan Mantri Sujit Pathakna phongdokibada Manipur da thokliba violence asi mapan lewak tagi mitop changlak tuna thokan bani mitop na ekhoi bu kaidau ngai da minung sina yengba ngamloi maram asina center da meeting sangbi duna athobada Manipur gi issue asigi warashin purakna ba sinbiyo haike ये तो पहले से प्लानिंग के तहत किया गया है मणिपुर में अभी जो स्थिति फैला हुआ है उसका मुख्य कारण क्या है वो विदेशी नागरिक वो है जो जिनको कुकी समाज के लोग हैं जिनको चीन कुकी भी कहते हैं वो लोग आज़ादी के पहले से ही निरंतर अवैध घुसपैठ करते रहे देश में और मणिपुर में आते रहे मणिपुर में आने के बाद में उन लोगों का मुख्य व्यवसाय क्या हुआ बेसिकली उनको सरकार ने ट्राइबल का दर्जा दे दिया और ट्राइबल दर्जा देने के कारण पहाड़ पे भी वो ज़मीन खरीद सकते हैं जंगल में भी ज़मीन ले सकते हैं और प्लेन में भी ज़मीन ले सकते हैं तो उनको तो एक विशेष सुविधा मिल गया और इसका उन्होंने दुरुपयोग किया उन्होंने क्या किया कि सारे पहाड़ों में जंगलों में ड्रग्स की खेती करने शुरू कर और ड्रग्स का खेती करने के कारण मणिपुर को साउथ ईस्ट एशिया का एक ड्रग्स का अड्डा बना दिया मतलब कहे तो हेडक्वार्टर बना दिया उस ड्रग्स से जो पैसे आते थे उस पैसे का व्यवहार भारत में टेररिज्म के लिए शुरू हुआ विदेशी कभी भी आपके देश के लिए नहीं सोचेंगे अपने देश के लिए मोदी की मिंगी मतंगदा थांगलकिबा क्रिमिनल डिफॉर्मेशन केस अमगा मरी लेनेना लोक सभा की मेंबर ओइबदगी लौथोक लुराबा कांग्रेस की लुचिंगबा राहुल गांधी बुंगासी अमुक हन्ना हाउस असगी मेंबर ओइबदा लोक सभा की सेक्रेटरीट ना अयाबा पीक्रे ngasi mahakpo ayaba pibagi matung ina lower house asida thunglaki lok sabha ki proceedings sing yaudringai da mahakna parliament house ki mamang da leiba mahatma gandhi ki mitamda khurumki rahul gandhi hayeng leiba popo numita mahaki constituency wayanan ki Sinjana House da amuk lakhi gane magna hayeng house da lakadoriba si house animakta opposition bloc Indiana Manipur da hauzik thokleba irang asigi matangda house da wa khanasi amadi masida prime minister masa laktura ma ki oiba wafam ama thamlana ba house da charang na ba ama chauna thoklingai talak asida oiragane Rahul Gandhi bo hauzikti Lok Sabha gi member amuk khanna oiraklabanina hayeng Lok Sabha da Manipur gi matangda chathaba yana lariba thaza
दबगी मोशन असदा महाकना मरु ओइबा वाफम कया पोखलबा यारी हैना ऑपोजिशन की माइकेदगी पानरी पनबा याई मदुदी राहुल गांधी बु गुजरात की कोर्ट अमना डिफॉर्मेशन केस अमगा मरी लेना चई अनि कैसुम संगदा लेनबगी फादोक पीखिबगा लोइना माकपु मार्च 23 दा लोकसभा की मेंबर ओइबदा याहानखिदबनी अरोइबदा मरोइबा पाव अमुहन बिजरी मणिपुर रिलीफ रिहेबिलिटेशन की थबक यंगसिनबा सुप्रीम कोर्ट ना हाई कोर्ट की हानगी जस्ट अहुम की कमिटी अमा सेमख्रे महाराष्ट्र की डीसीपी अमदी एनआईए की ऑफिसर ओइरंबा अमना इरांग असिदा थिजिलगनी मणिपुर की असम राइफल्स लौथोकु तोरबुंग बंगलादा कुकी की असिबा फुंबा यारोय हाइबा खोलाव लोइना पाक सना वकत मिफम सिंह फमख्रे COCOMI na Prime Minister Narendra Modi da memorandum pisinduna Manipur gi tha ahum helaba irang ase loishinaba wakatre North East Window TV na sandok sarba numidangi pawmatang sa daloy sari biyang tabiriba singbu amuka hanachan mabam na kurumjari